Matam amadadi Boeing haiba mingsi tabada American engineering gi khwai maton lomna faraba khwai safe oiba amadi chawthok chaningai haido oirame Boeing na tradi chatloi hainarambado handak toikhalak liba plane kaibgi thodok mayam sidagi Boeing bu oiragadi chatlaroi haina khalakle Ahmedabad ta kai khiba Air India Dreamliner aduna Boeing 787 amana kai khibagi khwai ahan ba thodok ne Masigi matung June 12 dagi 13 faw manung Flight marifu humdoi cancel tawthokpa natraga pairuraga technical issue leirakpadagi amuk halakpagi wafam kaya leikhre fleet kaya emergency check chathakre Directorate General of Civil Aviation na Boeing 787 Dreamliner aircraft sing kupna suyeng sinkhre handaki thodok sigi matung malem pumba mipainaba henkalakhi amuk hena sumityeng changnarakhi chahi kaya sum soirakpadagi orakpa falni haina mayamna hainakhi Hana aduk thak wanglamba Boeing kamdong na mingchat thirakhiba loina na Boeing da mayamna thajan naraktabagi maram singtu khangminase 1916 da William E Boeing na Seattle Washington da likhatkhiba the Boeing company se airplane rotorcraft rocket satellite amadi missile saba multinational corporation amani khwaidagi faba engineering da focus pibagi culture ngakpana Boeing jara chawkhalakhi company sina maming Leiramba aircraft Khudam oina 707 747 amadi military da sijinaba B-52 bomber na chingba aircraft kaya puthokre masidagi amuk khwaidagi hena impressive oiba wa amana mioi babu thada pubikhiba Saturn V rocket ki part sing sabada Boeing su saruk yakhe matam dudadi engineer sing si icham chamba employee khak oiramde company gi khwai maru oiba warep sing makhoina loina loramme safety innovation amadi Technical excellence haibasidagi hena maru oiba amata leiramde masina Boeing mayamna khwaidagi thajaba aeroplane saba company ama oiramme 1997 da Boeing company ga atoppa aircraft saba company McDonnell Douglas ka punsin narakhibane aseng bagidi Boeing na company sibu leiba ojaragaso McDonnell Douglas ki management tawagi mawongdo Boeing da su maju sangba horakhe McDonnell Douglas ki CEO duna Boeing ki CEO oirakhe aviation ki background suklai leitaba chairman amasu thabak hapchilakhe khudakta engineer sing khaktagi company orambado sendong tan maromda na hena mai onsilakpaga loinana sale changhandaba haibasina anauba mantra oirakhe sigi sumathakta management ki headquarters se engineer sing na aeroplane safam Seattle da orambadagi Chicago da oina hongtokhe ahanbadadi kanamtana karisu hainakhide Hoi McDonnell Douglas na Boeing masagi sale sejinaraga Boeing lekhre haiba fagi amabudi tawnakhi engineer sing na yadragadi warep launaramdabadu hojekte makhoi gi wa thawaidaba horakhi asoi angam machet ama faw yawdanaba cheksin bagi mahot akak naba matam amagi manung plane masing asuk saba haidana tawba hunarakhi masigi company culture asina khudakta akaibadi thawhan khide adubu Tungda tamthiba thodok kaya thonglaknabagi marudi hunba hokrabane 2018 da kai khiba Indonesia gi Lion Air flight 610 amade 2019 gi Ethiopian Airlines flight 302 ani se Boeing gi puari da yamna maru oiba tangkak sing oikhe animak Boeing 737 Max ta nauna hapchilakpa MCAS kauba software sina maram oraga kai khe MCAS sina plane gi manaton saruk namdana makharom da haita halakpadagi kai khibane masi angle of attack on the sensor na aranba fal utlakpadagi ni haire angle of attack si plane amana pairiba amade manaton na oliba maikai ani gi marakta leiba angle adubane plane gi manaton na mathaklom da yamna haigat malagade plane du paiba ngamlaktaduna tarakpa yai sensor du na soin holakpadagi plane gi manaton du Mathaklom da haigatle haina aranba paw pirakpadagi MCAS system na makharom da hanjin haithalakhi pilot singduna plane dubu kannaba kanna hotnakhi adubu pilot ki input MCAS na override tawnaba semlakhibena fana kanna hotnarabasu control ngamkhide crash tawkhi software design fataba aranba sensor Boeing amadi airlines anigi marakta paw fazana fauna hodaba amade bifam thokpa training wat hobadagi laibak thiba thodok singdu thokhibene Alaska Airlines ki Boeing 737 Max ki thongsu flight manungda paithokkhibagi case leikhrabane thijin humjil lubada Boeing masagi thabak tawriba employee singna faw makhoi gi plane sing sida tongning de phongdokpa leikhre
Federal Aviation Administration amadi atai international regulator singna Boeing company da yengsinba watli haidana mayamna yam cheiba horakhi thifam thokpa fine na chingba Boeing na thikhi adubu makhoi manungi asoiba kaya adude isem semdoktana adum leirakhi Boeing 787 Dreamliner C 2011 da yam dhumdham tawdana launch tawrakhi carbon fiber na saba thau chaba hanthaba amadi yamna advance oraba system yawi haina thagatki adubu hobadagi hauna bera makhal makhal adum chenarakhi battery mai hobagi thodokna 2013 da fleet si kuina paihan khide adagi handak Ahmedabad ki crash sina ihan hanba Dreamliner aircraft amana pokhaibagi thodok tu oirakhi karina thokhan bano haibadudi mapung fana thejilaba kan khaktada khanglane adubu akhang ahi Kayaam gi matung inade masi chahi tara henadagi leiraklaba nungnangba pumnamaktu chumle haina takliba thodok ama oire haire Boeing gi matang da khwaidagi kiningai oiba kharade company manunggi asoiba awatpa ahoba sing mayam mamangda puthorakhiba Whistleblowers singi wari sing asini John Barnett hariba miyoi ase Boeing 787 Dreamliner saba Charleston gi facility amada quality manager oirami part watpa oxygen system gi asoiba defect leiba singdu semdoktana pankhat sinba asina chingba tawroidaba thabak kaya Dreamliner safamda tawre haina haidorakhi sabada thinthadanaba quality yaude haina langthokluraba konchak oiragadaba part sing fau amuk loksilaga plane pankhatpada seasonable leikhre haina Barnett na phongdorakhi mahak 2024 da Boeing company ga case ama mayok naringai manungda matomta nongmaina kapsin jaduna siramkhi mahaki imung manungnadi mahak masana sijaba oiroi masida Boeing gi khut yawi haina maral sire Joshua Dean hariba Spirit Aero Systems da thabak tawramba nupa sina Boeing 737 Max fuselage haidi plane gi mapung oiba masagi saruki asoibagi matangda wa kaya pukhatlamkhi adubu mahaksu 2024 da MRSA infection na ikhang khanghodana naraktuna sikhi mahak chahi 95 tamak sukhi Haksel gi damak joton yam tawjaba masamau yamna faba miyoi ni haire Boeing gi wari singsi taruraga makhoi gi plane bu oiragadi tongning ba kana su leiraroi adubu taseng bagidi passenger sing upai irai leite commercial aircraft market se Boeing amadi Europe ki Airbus ani sikhaktana plane supply tawe airline ayambana Boeing amadi Airbus animaki plane sing sijinai chahi kharagi mamangdagi Airbus ki order henkatlaklabasu matam chana piba ngamde hathu sajinba yaba natabanina Airbus na plane loinamak piba haibasi oithokte passenger oigera airline oigera Boeing ga suksam samnajaroi haiba yabagi fivam du leite haibani ngasigi wahang Air India ki headquarters si kadai de lege haibiramo